BJP Manipur Pradesh ki luching bachao bana Congress bu lupa chape gi mamai ani ga changdam nakhre. Langthabal AC ki chawkhat thorang thintahaliba asigi matangda ex MLA Okram Joy amadi MLA Karam Shyamna amada maral thangzinnaduna leire. Yelhomi ngak senduna thamnana bagi matangda numit mangani chathagadaba khana nainabag ngasidagi Manipur University da hudokre. Amasung Manipur da toina kauriba ban amadi blockade na sanaroi singi carrier da chawna chaitheng pire haina swimmer thaubana hairi. Mayam Bukurumzari, Adomni Yangbiri Bus Impact News ni ai Kangen Bum Thoinu Henbi, Hausi Pungja se Pabu Gima Roiba Pausing, Miam the Pizari. National Food Security Act Kimakada Miam da Ahongo Mamalda Pangangada Baching, Naronda Yantokpa, Late Haibang Namlabadi, Mapam Chaba, Amada, Miam among the open debate Taunasi Haina BJP, Manipur Pradesh ki Election Management Committee ki Convener, Taunauzam Chawbuna Fundorakle. 16 Sekmai Scheduled Caste BJP Mandal na Sindana ngasi Phumlo Community Hall da pangthukiba nongmogi oiba political awareness thoramda wangang laduna Congress Party amadi Senja Thumza tawbagi thabak asi lupa Sandi Sapi amagi mamai ani leibaduga pangkhakne NFSA gi card pibadagina ching phanghanba phawbada amotpa kaya leiriba asi miyam punna khongjang changsinba mathau tai haiki Chin Chanaba, Lana Chanaba, seeing the Huran was a car. Huran gave the hand you, I challenge the debate on the Silla Congress car. Mapamana Silla Mapan Sangunda, seeing your crack, seeing like a crack, Pandre, Hurani Yunre, Kanani Yunre, High Court of Pierre Tare, MLA away MP away. What checkly it Panjadre level, Adu, Pierre Tare, Moya, Raya, Highway, Madu Hogi, April the Tower, Hogi Power, April, May, June, Namsala Tame. Amaromda, Manipur da BJP Ahanba Pusalakpa Singi Manungda Ama Oiriba M. Bharat Singhbu, Union Ministry of Social Justice and Empowerment na National Council for Senior Citizen gi member Oina Khalakpada, BJP Manipur Pradesh ki President na Harauba Phongdorakle. Kaisamthong AC ki January, February amadi March thagi PDS ki cheng kadaida chatkrabage haina BJP gi wangangloi RK Sivchandra na hangkibaga loina na hiramsi gi matangda Kaisamthong AC gi MLA da open debate ama tausi haina phongdokre ngasi Kaisamthong AC gi Kwakaitia Laistrom Laikai da leiba RK Sivchandra gi yomda Paumi Singa unaba amada mahakna haikibada MLA gi ayaba yaudana PDS ki potlam lokthokpa yaba natte MLA masamak natrabasu MLA na khangba agent natraga kanagumba miyoi sing na cheng sing chingthokibane adubu Kaisamthong AC gi miyam dagi di hairiba tha ahum asigi PDS ki cheng asi phawba phangandri haike NFSA laklagani haiduna miyam da ahongba mamalda cheng phanghalagani haibagi wakhalonda PDS ki cheng sing miyam dagi namthak tawduna lokthokke khanbigano haina phungdoke loinana karamba agent na karamna PDS ki cheng singdu lokthokibano haibadugi bakhum pibirakna basu MLA gi pukning chingsanke mahangna makha taraduna hai April dagi chatnaba horiba NFSA gi makhada Pangdaba cheng singsu Manipur gi mafam ayambada April thadagi July fawbagi ningthina mapung phana yenthokpa ngamdriba asi angakpa phawi karigumba yenba tarabasu haukiba tha singi yauna pulap pigadabani haike loinana miyamgi phangpham thokpa hak sing phanghandrabadi mari leinaba singi mathakta action lokhatnaba hotnaragani haina Sivchandrana phongdoke RK Sivchandrana sidai Kaisamthong ki praja siga loina na chati goidi masigi thabak se sunga yaro I will the first man hek phangri baw da thola ga lan thenga darbi se I want MLA to come out maiterong khangbi draga di English da ajari sini aduga phajaba person am PBU kaido gi thau se pi dribno transporter da gi cheng lawri ba nupa se kanano Kaisamthong ki agency kanano highway agency na MLA da khanghan bi dabra MLA gi consent yauduna cheng lawbe yabra masi MLA ga personal grudge natte leibakini Baaki don't the Pernabadi MLA have like the chief minister, have like the Mayuk going on never die. Honorable MLA Kashamthong is Gaiga, Machine Matang the debate Pami.
Lairaba miyamda kanaba kaya pigadaba National Food Security Act NFSA gi fangfam thokpa chakthung suna Kakching Assembly Constituency gi lairaba miyamda phanghalu haiba wakat yauna tongan ba wakat kaya taksilladuna Kakching Assembly Constituency gi akoibada motorcycle gi khongchat chatkre khongchat adu All India Youth Federation AIYF Kakching Local Council na sinduna chathakibani. Langthabal Kendra gi MLA mathau ningthina tawdabana Kendra asigi lambi kaya ama chatpa yadana leire haina Kendra asigi hanagi MLA Okram Joina thamlakle Kendra asigi miyam gi yenglaga tangai phadana Works Minister da haizaduna Kendra asigi phibam shokna leiriba lambi sing mahak masana semjage haizare loinana Minister na ayaba pirakle hairi ngarang kakwa huidrom lekai da leiba Okram Joigi yumda Impact News ka unaba amada veteran politician asina Kendra asi chahi mari manga asida langthabal Kendra gi lambi kaya phibam sokna leiri mahaki matamda Kendra asigi lambi ayamba koilas thaki adubu laibak thiba amana lambi sing asi ningthina semjin bidabana ngasidi chatpa yadaba mawongda leire Kendra asigi MLA asina haukiba chahi manga asida state government gi supnatagi lupa koti ahumga lag humbudra manga khak lobangam khi aduga mahakna MLA oiringai matamda Kendra sigi oina koti taret ka lupa lak kun manga lauthakhi loinana Kendra sigi lambi thong amadi awatapa sing yengsin bangam khi Kendra asigi MLA na mapangal sonbana Kendra asigi oiba chawkhat thaurangi thabak thauram amata mapung phana paikhat pangamdre mahaki matamda koilas ningthina thaba lambi da chatlamba langthabal Kendra gi miyam ngasidi leikhom da onthare haina Okram Joina thamlakle Works Minister gi ayaba matungin na semgadoriba lambi sing adudi Tayanjam leiraktagi Angmuzau leirak amadi Sograkpam leirak taba lambi Kang leiraktagi Khongnang Phaidekpi phawbagi lambi Hairangoi thong dagi mantri khong phawbagi lambi amadi khumbong selungba leirakki lambi ni hairi lambi anuba lambi semdi la na khona han sem lambi du mera mo to bangam da budni khwai dagi wari di anuba lambi sem la karingba jaga da di lambi singsi ekhoi leikhom thoktuna lekai mayam changna semba aduga karingum kana chatpa yadadana khoi lambi thingna dana akhoi wathok oina dana tawnari sini akhoi matam da hai akhoi ojoi wo laga pamen ojoi wo lubdagi huji langthabang kendra si wonder gre koilas tagi leikhom do wonder gre matamam da Manipuri Assembly nilamba langthaban kendagi rainti do ngasidi chekmu lawi le bindhawon gre Amaromda chahi nipugi mayada MLA oibata natana Minister Fawbo oiramlaba amaga hauzik MLA oiriba amaga kanana karamba mawongda miyam gi thabak tawbage haiba asi langthabal gi miyam na henna khangnaraba wafamni haina langthabal AC gi MLA Karam Shyam na phongdorakle ngasi MLA gi yumda pangthokiba paumi singa unabagi thoramda mahakna hai leibak miyam na ariba politician ama oina ikai khumnariba miyoi amana oida padaba wahai khara nganglaga miyam na thajagadaba nate chahin nifu sothaduna leihalamliba asi hanagi MLA gi asoibani haiba masana khangpham thoi chahi manga gi term loishilaklaba fawbada AC asigi lambi thong amadi atei chawkhat thorang kaya da lupa koti tarani thoi gi mathakta chading tawkhre PDS ki item chahi amada kaya yamna amadi kayam toina yeliba haiba miyamna sakhine Khombong selungba leirak hanagi MLA na semnanaba program haplagani hairiba asi MLA oidraba miyoi amana karamna hapkadoribano PMGSY gi program da yaw duna leiraba thabak ama hanagi MLA na semgani haibadi miyam da namthak tawbani haibada haiman bathokloi haikhe ex MLA na langdabal kendra da lambi thong si kayam semgrage haibasi khangdaba mali haina aina laujai masana MLA wari ngai bawda tawba ngamamdaba thabak mayam ama vote kadadana leiraba matamda aina lambi thong mayam ama prajaga tanaraga semgatkani haibasi yamna prajabu namthak tawba aduga miyambu lanna uhannaba honaba sumba thabak sidi matam sangna ranti tawbiraba miyoina adi Manipuri Prajadi Khangdabe adu langdabal kendra gi praja singti khangmanina sumba se matungda tawbirakanu tawbiraktaba phagani
India government ki akhanaba thaurang amagi makhada permanent project ama thamduna Waishel Maril sengtokna bataknari haina Nauriya pakhang lakpa assembly constituency gi MLA RK Anand na phongdokre Imphal mayol dai ichau thorakpada maru oiba ising chithafam oiriba Waishel Maril gi saruk oiriba kwa kaitel hainau khongnembe gi iwudhau nongsaba mapada sengtokpaga mari leinana MLA Anand na phongdokhibane Mahana Makhatana Haikibada, Maru Oidiba Kong Asi, Kayarak Singlabasu, Ising Chenbang Ngamdabagi, Awaba Tatana Tingne, Masi, Luna Nana Tambada, Miamgi Mating Changi. North Eastern Council gi Senthangda, Makhatana Waishel, Marilgi, Wal Jannabasu, Honari Haiki. Yaragadi ay Mikey is apple to Janing Base, Maki representative High MLA Obiba, Mayamda High Han and Minister Obiramba, Mayamna in apple to Jabadi Yaragadi. Samtung Sumari, Sound Bansungari, Lady Mamsaki, drains, Kitan Sauton, Bohona, Mayam, public cooperation, Sangi and Idiloe. Once Masigi drain Mayam, Sautor Targa, they could have sing Sawi, Tenaba, inundated to white, like put up with the Tumzanba, so it's a piada, they get Lady Bakurimaxi, Acta, we sing the Tauda, they want Sabam come to Yum to my Matang, Karamaki, Pagadrankalia. Ngasi yupung tarit makhairom taba matamda Lilong Nagar Panchayat Imphal West ki councillor Tim Amana Lilong Chazing Marin Khong Lampakta Ain Kaina Sajilakpa building ama yengsin bachatlu badal lamdam adomgi local MLA Karam Shyamna athiba wahai hairakpa amadi mahaki driver amadi machanupi gi machana Khud Tharakpabu Lilong Nagar Panchayat ki vice chairperson Arambam Omilana akan bamong de yaning da bafung thorakle Ngasi Manipur Press Club ta pangthokiba press meet amada Omilana makha takibada miyamgi oiba lampak amada karigumba thabak ama chathage hairabadi Nagar Panchayat kumba local body amagi ayaba lobo mathau tai haibasi Municipal Act 1994 gi section 115 clause 1 da yaurabane adubu ain asi thugaiduna miyamgi Mihotama Oiriba Langtabal AC gi MLA Karam Shyamna asigumba lichat ama chatharakpa haibasi laibak thibane matungda asigumba thabak ama paikhatke hairabadi local body singi ayaba hana lobinaba apil tawrakle ngasigi press meet aduda Nagar Panchayat asigi chairperson amadi councillor singsu sarukyake hariba eksi khongaung naram laga hariba si kaimta khangde aduga ai DC gi permit yawi DC na ayaba pi haibasisu aina masi in my concern this is not authority masi pi bigisi masi ai thazade ai samangna yak DC ji smaina torongani haibasi mak ai thazade aduna DC na concern natte ain bu makoina sem so na tharaga makoina ain bu hek thugai basi smaina thokpasi matungda thohanjaningde Protection of Indigenous Peoples of Manipur haibada Manipur da khundariba Yelhomi Singak senduna thamnabagi matangda numit mangani chupna chathagadaba miyamgi oiba wafangnaba public dialogue ngasidagi Manipur University da hogdokre University asigi centenary hall da chathagadaba wafangnaba asi National Research Center NRC Manipur na sinbane Hogdokpagi thoram aduda mithunglen oina saruk yakiba Deans of Students Welfare Manipur University gi Professor Dr. N. Mohilalna Malayamda Ladiba Culture Chada Humpu Henbadi Yelhomi Singdagi Horak Pangaktani Mapam Kudingwakta Lazariba Yelhomi Marakta Mitopna Masing Yamna Changsilaktuna Yansinaba culture ama laktuna hanadagi Lazaraklaba culture sing mutkinabagi machak ama oiri haina phongdokhe ngasigi wafangnaba hogdokpagi thoramaduda lamdamasida lairiba saknairaba miyoi sing ahalaman sing University asigi oja sing amasung mahiroi kayana sarukyakhe Protection of Indigenous Peoples of Manipur hairiba hiram asida akhang ahai kayana wa ngangani loinana ngasigi oina wafangnaba asigi moderator na ex minister RB Minithing na oiri Ekoisu papan state khar da mu smaina yam sachi ba mi bu uda hat ke tuke ta ke fuke hai namba zati amo wara ba tar ka ne me si wa jo wara moina ekoi da ka thok ba gi thamoi se ekoi mi bu si ba gi thamoi se ba wasima da ekoi no mang la ba ke saro la mo wara ba se kari no ba ekoi si tum boina indigenous people amo boina him se hai da ka di respective of our tribe or culture ekoi da mite woi be yai tang khul woi be kabui woi be mo na woi be na tra ka sai ka woi be yai ekoi ko de mak se manipuri amoi ne se hai kar ek na policies
Maitai Mitaibu Indian Constitution gi Schedule Tribe List Chalhalu Haibagi campaign ama Didim Lambi da Laiba Konjeng Hazari Laikai da Pangthokre. Campaign adu Konjeng Hazari Laikai gi Meira Paibi Women Welfare Association, Konjeng Hazari Laikai Development Committee, Konjeng Hazari Laikai Youth Development Committee amasung Schedule Tribe Demand Committee na sindana pangthokibani. Campaign adu da Laikai adugi ahalaman Naha Singh, ST Demand Committee gi Luchingba Singh amasung tongan ba Civil Society Organization gi Miyoi Singh na saruk yakhi. Campaign adu da saruk yakhi ba wangang loi Singh na lamdam asida lairi ba Yelhomi Singh asi kanjanaba India gi Constitution na ngaklo amata pidana lakli. Yelhomi kansi hairabadi Schedule Tribe olaba kandata ngaklo piba ngamgani haiba wafam thamnakhi. मुझे खोखे चाहिए पुत्र तरह से कोई से प्रोटेक्शन नम तल लाइट न लाए बे कोई अगर कोई खन बसंगे मैं चाहिए ना के इमुंग मनुगे अंगार नबीगी हिंगना बावना द दे दुटे कोई ना मणिपुर की कोई ना ये ना कदी तंग कमाई पर साबा तंपाक से लाइक से कोई मैं चाहिए ना खन रुई से कोई ना लोई कोई खन रुई शाम में आए ना कोई ना खन बसंगे अदो नहीं लोरी kita ngandaraga idi tawai ka tu halaga yumda halaga chagla sab thaiega TV mang da phamaga michi wichilaga chapri da phama than matam da ni ai koi gi tungi mai dei gi tungi chai kunno kunsa ka tunga jing lai phyo kari la ka da ge si khalu matam da ni yammi fai bom koy Manipur da inner line permit system chatna halu khomdram ratan bu wanted lauthokpa yaning de haiduna ngasi Imphal gi tongan mampham singda wakat mi pham duna khongjang changsan khre khoyathong da poirei leimarol meira paibi na sinduna mapham adugi meira paibi singa khutsam na duna wakat mi pham khe wakat mi pham adu da yelhomi kanse ratan bu wanted lauthokpa yaning de haina iba placard sing sizina khe Nagamapal Lamabam Laikai Dasu, Chungkham Leirak Children Welfare Association na Sinduna Laikai Miyamna, Wakat Mi Phamki. Wakat Mi Pham Aduda Dasu, Manipur da ILP Chanahalu, Ratan Wanted Lauthokpana Miyamgi Iho Nam Thabangam Loi Haibana Chingba Placard Sing Sizinaki. Lanai Clinic Hangliba Singh na masa-masagi ashoiba aranba Singh chumthoktuna lamdam asigidama khanduna thabak tauraktrabadi Kanglaipak Communist Party KCP poirei maitai lupna taraina loroi haina aina thinkraba lalhau lup asigi Publicity Secretary Malimnganba maitai na thokpa chirol amana hairi lup asigi Operation Mangal of Kanglaipak Tim na lamdam asida hangliba Health Center Singda Thizil Humzil bagi thabak thoram chatharakpada Rims Road ta hangliba Private Dentist Clinic Singh Chada hum marfudra romdi niyom chumna chatna kanglon ngakna chalaidre haibagi chap chaba report lupna phangle clinic ama oina hangba yabagi ayaba yaudana operation pangthokpa haibasi niyom ne yadaba amane Rims Road ta hangliba dentist clinic singna masa na khangna aranba khongthang adu chumthokkadabane loinana AIMS ki thakta pukhana bohana river Rims Hospital da chathariba asoiba aranba sing chumthoktuna hospital asibu mangam sana mathau pangthokkadabani haina cherol asina makhatarakle Laibak thiba thodok amada makhong ani paralyze oikiba chana yangang pokpi sana inkholdagi moirangthem ingo chana mahaki awaba asi authority natraga kana gumbalanai miyoi namateng pangbinaba apil tawri moirangthem ingo chagi matangda impact tv gi akhanaba report ama Moirangthem ingocha layeng naba sel leitabadagi punsigi aroiba jengzel ngaiduna leiri Chahi Nifumapan khakta ngairiba ingocha Imphal East District ki manungda leiba Lamlai Assembly Constituency ki manung channa Yaingang Popi sana inkholdagini Mamang chahi ki April kunithoi da thokiba laibak thiba thodok amada makhong ani paralyze oikhi Electricity Department ta lineman oiba nape tagi chawthoiga sabungkhok khunauda transformer yadaba pankhatpa chatki High tension line da mai thadi hairakpada ingo chana post mathakta kakhatlaga wire paina bohotnabada maina chingkhibani thaudok aduda ingo chagi hakchangi chada maudradi maina chakhi khudakta mahakpu rims ta pukhatuna layengki tungda mahak tapna fagalakani haiduna doctor na hairakhi Electricity Department ki maikaidagi amuk anirakti mangonda sel ki mateng panglamki ai electricity ki thabak thoin tawjedi no mai khosa angam pasa ma khangde yangai khangde piraga imai sem sa sena khusa khara haibunina department gi mai de khoina haiba yaba ai gi nupi
थादुना हायरुरे क्लबतसु हायदुना कयाम खोइना तौजरे अदु मोय लाकपा याबिदे आई मोयददि खरे एक्शन लौनिंग अदु aina fight leite leite bajida isu tumin leirabani adu mayam ki mateng ni kitang tawbiu haina ina mayam da haija bwana ina kitang wabjida mayam khari yengbiu haina ai haijani ꯌꯨꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯦꯜ ꯇꯥꯂꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯏꯉꯣꯆꯥꯒꯤ ꯂꯣꯏꯅꯕꯤ ꯃꯦꯃꯥ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯄꯦꯔꯥꯂꯥꯏꯖ ꯑꯣꯏꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯆꯥ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯅꯤꯗꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯄꯩꯁꯥ ꯇꯥꯅꯕ ꯃꯄꯥꯟꯗ ꯂꯩ ꯅꯤꯡꯉꯣꯜ ꯑꯅꯤꯅ ꯃꯃꯥ ꯃꯄꯥꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯔꯒ ꯁꯤꯖꯤꯟꯅꯕꯁꯤꯅ ꯅꯣꯡꯃꯒꯤ ꯂꯨꯄꯥ 100 ꯁꯤꯠꯄꯁꯨ ꯌꯥꯎꯏ ꯑꯗꯒꯤ 50 ꯁꯤꯠꯄꯁꯨ ꯌꯥꯎꯏ ꯁꯤꯠꯄ ꯅꯨꯃꯤꯠꯇꯅ ꯆꯥꯔꯦ ꯁꯤꯠꯇꯕ ꯅꯨꯃꯤꯠꯇꯅ ꯇꯣꯛꯑꯦ ꯗꯗꯥꯁꯤꯅ ꯅꯥꯔꯕ ꯃꯇꯨꯡꯁꯤꯗ ꯁꯦꯟꯗꯣꯏ ꯄꯨꯕ ꯃꯌꯥꯝꯁꯤꯅꯁꯨ ꯄꯩꯁꯥ ꯃꯤꯒꯤ ꯃꯌꯥꯝ ꯇꯣꯟꯖꯜꯂꯛꯑꯦ ꯑꯩ ꯃꯣꯏꯅ ꯃꯁꯤꯗ ꯅꯥꯕ ꯐꯔꯀꯥꯟꯗ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯊꯕꯛ ꯍꯥꯞꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯝ ꯍꯥꯏ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯐꯖꯅ ꯂꯥꯌꯦꯡꯃꯤꯟꯅꯁꯤ ꯅꯣꯏ ꯑꯇꯩ ꯑꯇꯩꯒꯤ ꯂꯥꯡꯐꯥꯡ ꯈꯟꯒꯅꯣꯅ ꯍꯥꯏꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯏꯉꯣꯆꯥꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯅꯪꯗꯨꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯏꯉꯣꯆꯥꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯍꯧꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯄꯨꯈ꯭ꯔꯝꯕꯝ ꯕꯣꯕꯣ ꯑꯃꯗꯤ ꯁꯥꯏꯈꯣꯝ ꯔꯨꯕꯦꯟꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕꯤ ꯑꯩ ꯕꯤꯗ꯭ꯌꯥꯔꯅꯤ ꯊꯤꯡꯖꯝ matang swaisida break ama logjage manipur amadi malim ge tongan tongan bei paw single loina nei khoi break tegi amna thun hanjarake impact news po meeting taduna lebiyo apun mupine center na sinja manipur gi khwari gi chawba case prize oriba 6 state level transformation challenge 2016 pak tukjargani august 8 preliminary round november 3 ta final round loina grand final november 9 da competition asi thaung gi manung da masage rumba henba amadi wat pamyo singna masagi normal weight thamduna chung firal chaba changdamna bani saruk yabiyo first positions 1 lakh second position 40000 third position 20000 fourth position 10000 5 positions 5000 mayamba amukha hana taram nokjari bulletin asigi makha taba paw miyam da pizari All Manipur written test successful candidates 2013 batch police constable na haukiba hing nongyai dagi kaukiba pung kunmari gi ban manung da ngasi Manipur gi tongan tongan mamphom singda ban sogat pa singna lambi thingduna khongjang changsan kre Manipur gi tampak ki lamda maru oina Imphal gi Khurai Kakwa Thobal gi oina Moizing loina na Chandel amadi Senapati district ki tongan tongan mamphom singda lambi da uwa phaizinduna mai thaduna khongjang changsan khe loina na Manipur police na khongjang changsan khiba All Manipur written test successful candidate 2013 batch police constable gi member tara lilong dagi phagat khiba asi athuba matam da condition amata yaudana thadoraktrabadi hena kanba khongjang changsilagani haina All Manipur written test successful candidate 2013 batch police constable gi joint secretary Namairakpam Surasna phongdokhe Lilong da akhoi gi mitaru phagre aduga wangjing da mi ahum phagre hairiba akhoi gi mio singji condition amata yaudana government side da thadu pirakta ba taragadi akhoi akan ba khongjang kya ma sangsilagani amadi akhoi gi taliba dabi se athuba matam da akhoi gi reason je haidok pitaba taragadi akan ba khongjang changsilagani haina akhoi gi association side da warib lawba loijare aduga anauba recruitment asisu athuba matam da ben toksan biraga matam khara pending lai biraga akhoi gi thaba haidok ki baudi makhoi gi thabak se process lepiyo haina akhoi gi side da apin tawjare All Manipur written test successful candidate 2013 batch police constable na kaukiba ban na Chandel district tasu lamdam asigi mahausa gi punsi da chauna akaiba pikre thamna pokpi amadi Chandel district headquarter road ki marakta leiba national highway 102 gi Imphal More section da ban sagot pasingna lambi thingduna gari chathok chasinda athingba pikhe Adumakpu anaba puduna lakpa gari AIPMT gi candidate sing amadi atopa emergency service sing budi chathok chasin yahankhe Nong leptana chuba amadi ithai beres thingkibadagi Loktak Pat ki imai mokhalaktuna Oinam Assembly constituency gi manung chanba Khoizuman khul ising thumjin badagi khunja sing awaba mayoknare Law sing na maru oiba
khul asida nga farm yum amadi lawpham kaya hawjiksu ising thumjinduna leiri miyamna ichawgi awaba mayok narabasu Manipur lengak amadi mari leinaba department ki official ama phawba laktuna yengsin balaitri Amaramda ichaw thoktuna awaba mayok nariba mafam asida ngasi assembly constituency asigi manungda leiba irengbam awang lekai dagi khumukcham zibon kawbamyoi amana khunja singda cheng kg manga mateng oina pikre hiram asigi matangda jibon na haikibada loktak pat ki ising chawkhalakpadagi ichaw mayok narba miyamgi damak Manipur leingak na mityeng changbidabasi pende Ichaw thokpadagi hauze khoizaman khulgi oina nga farm chama yum humpurom ising thumjinduna leiribane Madugi mathakta ising kangtharakpa matamda thorakpa namthiba manam amadi tin kangna maram oiraga khunja sing makhal kayagi laina narakpa yabagi akibasu leire maram asina mari leinaba authority na athuba matamda mityeng changbiduna khunja sing na thengnariba awaba sing kokhanbiyu hairakhi अखोई जापानीज एन्सेफेलाइटिस गुम्बा अदुगा डेंगू गुम्बा मलेरिया गुम्बा सिगुम्बा लाइना मखन मखन की अखोई नोंगी इसिंगना चाखलकपदगी इसिंगजी तुंगजिनना लैगिबदगी सिगुम्बा मखन की किनिंगा रेबा लाइना सिंगसी मियोबसिंग अखोई मपानजिदा खुंदारेबा मी सिंगसिदा लाइना सि पलकद्रा हाइबगी यामना नुं साथीबा लेरे लाकदोरिबा अतेन मतमसिदा सिगुम्बा खुदोंथिबसि कन्ननबा अखोई सरकारगी माइगेदी होनबिदबा तारगदी लैरिबा खुंगंगी प्रजा इसिलनाउ सिंग मयाम हौरगा अखोइजु सरकारगी मायोक्ता नत्रगा अथॉरिटीगी मायोक्ता अखोइना तौबंगम खरा अखोई एजिटेशन होइना चथरगनी हाइबसे मयामदा थमजरी खुनाई अमा सेंबदा लाइरिक हाइबा खक्तन यादे तोंगान तोंगान बा हिरम कयादा सिनफम कया पुल्लगा खुनाई अमा सेमगदबनी अदुना अखोइना तोंगान तोंगान बा सिनफम सिंगबु इकाई खुमनफम थोई हाइना हिंगांग एसीगी एमएलए नोंथोंबम बिरेना फोंदोखरे ngasi luang sangbam da leiba MLA gi yum da pangthokpa AC asida leiba tongan ba hiram singda makok thonglaklaba singda ikai kumna bo utuna khudol potpi bagi thoram amada phongdokhibane ngasi gi thoram adda UPS na loba exam da mai paklaklaba thokchom krititas bosem na loba class 10 ge exam da kunhumdoi suba position da lakraba riturani laifangbam loinana football masana da ISL da yaururaba Saitasen Jackie Chan Regan amadi Razu da khudol potpi dunai kai khumnakhe society mesin bada larik haiba ngakna suyade longi darkar le hisab darkar le haksang phaba darkar le moral phaba darkar le sugum mayam se pulaka society mesin kana state establish darkar country establish darkar malugi thabsa thanna professional putting the koi kani kai kunum to society maleba mesin hai bosi sang do ya do unbok ko ya do ko moi go felicitation da wisi kali kino hai kana ma gum na le hori ba me amsu oing na yo ko na ba ka check to madugi wa ko na message do bi bhai da Lamlai ACG Manung Chanba Thamna Pokpi Chairau Singh da Mari Suba Meritorious Awards Cum Felicitation Program 2016 Pangthokre. Thoramasi Youth Development Club Thamna Pokpi na Sinduna Thamna Pokpi amasung Sana Sabi da Leiba Handak Chahi da Class 10 amasung 12 ki exam da mark wang na pass tawkiba mahayuri kun humdoida achamba khudol potpi duna pukning thogatke. Thoramadu da Emmanuel English Academy ki Secretary Sundar Salam Chana haikibada kana leizadaba adubu lairikti tamjaningba angang singbu lemna lairik tambagi khudong chaba pigane amasung khul khudingi mama mapa suna leitraba mahiroi singbusu nursery degi class 12 fawba lemna lairik tamhangani haina mahakna makhata khi Sahitya Academy amadi All Manipuri Teachers Association Imphal na sindana H. Drizamani Dev Sharma Life and Works haiba hiramda nongmagi oiba khana nainabagi thoram ama pangthokre thoram asi DM College campus ta leiba Hindi Teachers Training College ta pangthokhe Hojiki naron singna ningsang gadabdi hoje khoina larik ka tamna school college yamna leiribase matamdu da kaya wana school lama linkhatna bo honamda kaya wagi ge se ai gi paungi punjigi ningsang bo hai khara haibasida khangbi bangamgani masi khangnaga uraga aikhoina larik tammi base thaina di tamba phangdadana yam warambani haduna aikhoi larik se phajana tamsi haiba message ase asima pijani
PMGSY gi makhada lambi sembaga mari leinana khudeng thabidagi Real Ram Center RRC Part 1 Part 2 amadi Part 3 fawbada semliba lambi asigi mari leinaba authority na bill thingduna thambiyo haina maring uparup assembly na Gerald amada appeal tawrakli hairiba lambi asi sembada work order gi matung inna yawgadaba amadi hapkadaba machak khara haptre haina Gerald asina phongdorakli habjek sanabagi pawda ngasi Athletic Sports Association Singzamai Kongba Road amadi District Family Welfare Officer Imphal East ka khutsam naduna association asigi akoibada leiba chahi tara manga gi manungda leiba angang singda hauze Japanese encephalitis virus na santokliba laina asidagi ngakthoknaba Japanese encephalitis vaccination program ama pangthokre haina Gerald amada khanghalakle free vaccination program asidak punna angang chaniga mapanda vaccine kapthokhi Free vaccination program assist sinbada achawbo mateng panglakpa DFO Imphal East amadi mahaki medical team busu association asina thagatpa phongdorakli State asigi tangdu leitadaba amadi nongmakangdana ban blockade tawriba asina maram oiraga state asigi sanaroi amadi coach singda khudong chadaba kaya ama mayok na hale haina Modern College swimming pool gi head coach amadi Manipur gi matam amagi saknairaba swimmer Tensubam Thaubana phongdorakli Wafam ngasi Bangalore da pangthokiba kuntra humdar suba Glen Mark Sub Junior National Aquatic Championship ta nupi machagi group 4 gi 50 meter backstroke ta gold medal fangbang amkraba yaifabi thongdam okpagi thoram ama porom patta leiba Modern College swimming pool complex ta pangthokiba aduga mari leinana phongdokibane Tensubam Thaubana haikibada state asi represent tawduna lamdam asigi sanaroi kaya ama national amadi international championship kaya da saruk yari loinana sanaroi kaya amana competition kaya da saruk yananaba akanba mawangda sem sari adubu lamdam asigi oiriba phibam asina sanaroi amadi coach singda ninghannaba amadi sem sabada awaba kaya mayok nahale phibam asida ban tawriba singna essential service da komthok pibagom sanaroi singisu khudong chaba khara pibiyu loinana mapung phana national amadi international arena da lamdam asibu hena masak thokna compete tawba yahanbiyo haina Tensubam Thaubana haike ban nung se kitang ditoi man labra aigi saitagi iban masi lari la shuda yengurosu Manipuri metric the first position tapiki ba 12 the keda position holder singna moina dum hype the sum yauni ban Manipur ban sina koi lai su tam da akai pire alu to pire sin aduna sana khona ba suni tawriba ban nung mayam sina koi sana khona ba trek su setan chachari ba koi trek su setan sana roi sing chatpa da di masi koi gi deva karma ni chatpa di komthokani ising mai ising komthokani hai kon da to sana roi sing su komtho haning ai mota sa any ban tarok ba madu orga di hena performance pirakane chi ai yam chaung thaja jabane 50 meter backstroke da Bangalore da timing 39.20 second group 4 gida backstroke da first ai udik sar thawagi makha da tammi go adawa mathang gi ai national record thuai na makan honar hana tawude dum hangat na taw khale khara ai international for Olympic go All Manipur Football Association gimit yang makhada artificial turf ground chatharakpa pre-qualifier Women's Football League ki ngasi sanakiba ahanba match ta Eastern Sporting Union ESU Wangkhaina NYTHC Okram Chuthekpu goal nipan sinoda maitiba pikre ESU gi goal nipan adugi manungda L Prameswari Devi amadi Kashminana goal ahum chanduna chauna mai pakpangamkhe match asida NYTHC Okram Chuthek goal amata hantokpangamkhide home and away basis ta pangthokliba pre-qualifier league asida team mangana sarukyari Lakliba August ki ahum subachayol daki Imphal East District Football Association gi Nupagi Super Division 1st, 2nd amadi 3rd Division Football Tournament pangthoklagani. Hariba tournament sing asigidamak players amadi officials sing na Lakliba August ki tang tara fawbugi manungda registration form lauranaba association asigi cherol amana khanghalakli. Imphal East District Rifle Association asinduna hokiba July kundagi kunhumdoi phawba kuman lampak shooting range ta pangthokiba taret lak suba Imphal East District shooting competition gi makok mathang takraba sing ngasi shooting range asida manamathum yanthokre
Championship asida nupa macha kunipan amadi nupi macha taramathoi tongan ba event kuntra humdoida saruk yaduna athoi ahentana ke loinana Imphal East ki oiba record kaya su championship asida thambangam ke arai with the bulletin asigi headlines amughanam yam da thamjage BJP Manipur Pradesh ki luching bachau bana Congress bu lupa chape gi mamai ani ga changdam nakre Langthabal AC gi chakha thorang thintahaliba asigi matangda ex MLA Okram Joy amadi MLA Karam Shyamna amana amada maral thangjinna duna leire Yelhomi ngak senduna thamnana bagi matangda numit mangani chathagadaba khana naina banga sidagi Manipur University da hawdokre Amasung Manipur da toina kauriba ban amadi blockade na sanaroi singi carrier da chawna chaitheng pire haina swimmer thaubana haidi